ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯇꯥꯕꯤꯔꯤꯕꯁꯤ 91.2 ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯈꯣꯡꯖꯣꯝꯗꯒꯤ ꯁꯟꯗꯣꯛꯆꯕ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡꯅꯤ꯫ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯨꯡ ꯐꯝꯕꯁꯤꯃꯛꯇꯗ ꯑꯃꯨꯛ ꯊꯝꯖꯔꯤ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ꯫ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯖꯒꯦ 7630944377 ꯑꯃꯨꯛꯀ ꯍꯟꯅ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯄꯥꯝꯖꯕ ꯏꯁꯩ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ꯫ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯣꯅꯤꯀꯥ ꯊꯣꯛꯆꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ꯫ ꯍꯜꯂꯣ 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 ꯇꯥꯖꯔꯦ, ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ꯫ ꯏꯅꯥꯃꯩ ꯈꯥꯉꯕꯣꯛꯇꯒꯤ ꯃꯦꯝꯊꯣꯏ꯫ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯧꯔꯝꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯀꯔꯝꯕ ꯈꯟꯕꯤꯒꯅꯤ? ꯏꯅꯥꯝ ꯊꯣꯏꯕꯤꯁꯅꯥ ꯅꯤꯡꯊꯧꯖꯝꯅ ꯁꯛꯄ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯅꯤꯡꯗꯦ꯫ ꯏꯅꯥꯝ ꯑꯗꯨ ꯏꯁꯩꯗꯨ ꯇꯥꯖꯒꯦ꯫ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯒꯗ꯭ꯔꯥ? ꯏꯅꯥꯝ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯔꯤꯕ ꯃꯌꯥꯝꯒ ꯇꯥꯖꯒꯦ꯫ ꯑꯗꯨꯗꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕ ꯌꯥꯔꯒꯗ꯭ꯔꯥ? ꯌꯥꯅꯤ ꯃꯦꯗꯥꯝ꯫ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯊꯣꯏꯕꯤꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯅꯪꯕꯨ ꯑꯁꯨꯝ ꯇꯥꯃꯤꯟꯅꯁꯤ꯫ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗꯦ꯫ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ mikub amatang
ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ. ꯍꯜꯂꯣ. 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 ꯇꯥꯖꯔꯦ. ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯃꯦꯗꯥꯝ ꯑꯩ ꯀꯣꯡꯄꯥꯟꯗꯒꯤ ꯇꯥꯅꯦꯁꯣꯔꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯏꯁꯩ ꯑꯝꯇ ꯈꯟꯖꯒꯦ. ꯀꯔꯝꯕ ꯏꯁꯩ ꯑꯣꯏꯕꯤꯔꯕꯅꯣ? ꯐꯤꯂꯝ ꯔꯝꯖꯥ ꯁꯥꯔꯥꯒꯤꯅꯦ ꯃꯟꯗꯥꯀꯤꯅꯤꯅ ꯁꯛꯄ ꯌꯥꯍꯧ ꯊꯦꯡꯃꯜꯂꯤꯗꯀꯣ ꯇꯧꯕꯗꯣ. ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ. ꯀꯔꯤ ꯋꯥꯈꯜꯗꯒꯗꯤ ꯈꯟꯕꯤꯔꯛꯏꯅꯣ? ꯁꯨꯝ ꯏꯁꯩꯁꯦ ꯁꯨꯝ ꯇꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯇꯥꯅꯤꯡꯕ, ꯐꯖꯕ, ꯄꯥꯝꯖꯕ. ꯊꯥꯒꯠꯆꯔꯤ. ꯑꯗꯣ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯒꯗ꯭ꯔꯣ? ꯇꯥꯕꯤꯅꯤꯡꯕꯁꯦ ꯃꯦꯗꯥꯝ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯑꯗꯨꯝ ꯇꯥꯖꯔꯒꯦ ꯑꯝꯇ. ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯍꯧꯖꯤꯛꯁꯤꯕꯣ? ꯍꯧꯖꯤꯛꯁꯦ ꯆꯥꯛꯀꯧ ꯃꯌꯥꯒꯤ ꯐꯅꯦꯛ ꯂꯣꯟꯖꯔꯝꯕꯅꯦꯗ. ꯑꯗꯣ ꯏꯁꯩꯁꯦ ꯑꯗꯣꯝꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯃꯇꯦꯛ ꯑꯃ ꯇꯥꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯗꯤ ꯂꯩꯒꯗ꯭ꯔꯣ? ꯌꯥꯅꯤ ꯃꯦꯗꯥꯝ. ꯇꯥꯍꯟꯁꯦ ꯑꯗꯨꯗꯤ ꯍꯧꯕꯤꯔꯛꯑꯣ. ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯨ. ꯌꯥꯍꯧ ꯊꯦꯡꯃꯜꯂꯤꯗꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯍꯧꯗꯣꯛꯄꯤꯅꯕ ꯂꯩꯇꯕꯅꯅꯤ ꯍꯥꯏꯁꯤꯔꯥ ꯇꯨꯝꯁꯤꯠ ꯐꯥꯔꯣꯏ ꯈꯜꯂꯨꯕꯅꯅꯤ ꯍꯥꯏꯁꯤꯔꯥ ꯅꯨꯡꯁꯤ ꯃꯆꯪ ꯈꯨꯟꯖꯕ ꯐꯪꯂꯔꯣꯏꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯏꯗꯣꯝ ꯌꯦꯜꯍꯧꯔꯗꯔꯥ. ꯃꯦꯗꯥꯝ ꯈꯔ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯥꯒꯠꯆꯔꯤ. ꯌꯥꯝ ꯐꯖꯈ꯭ꯔꯦ. ꯏꯁꯩ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜꯕꯤꯔꯝꯕ. ꯑꯗꯨꯗꯤ ꯑꯗꯣꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ. ꯂꯝꯖꯥ ꯁꯔꯥ ꯐꯤꯂꯝꯁꯤꯗꯒꯤ ꯇꯈꯦꯜꯂꯝꯕ ꯃꯟꯗꯥꯀꯤꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ G.R. ꯊꯦꯡꯛ ꯌꯨ ꯈꯨꯃꯟꯒꯤ ꯃꯦꯗꯥꯝ. ꯃꯌꯦꯛꯇ ꯋꯦꯜꯀꯝ. R.K. ꯖꯤꯇꯦꯟꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯁꯩ ꯌꯥꯍꯧ ꯊꯦꯡꯃꯜꯂꯤꯗꯀꯣ ꯑꯁꯨꯝꯅ ꯌꯧꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ. ꯑꯗꯨꯗꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯦ. Yahoo thengmalidako aigi nungsiba Yahoo thengmalidako
Mathangi caller amada khudongchaba pijagi. Hello. Good afternoon, ma'am. Taram noksari isagi ming laifam khangjage. Ma'am, khongam lay planning ko. Ngasigi live morning program Hello Tabiningba sida call tawbirakpa isagi pamjaba karamba isai khanbigani. Mamal naidraba thamoi film dagi. Abinana bismillah ni sakwa. Indo meirang ni data gini. Yam phajaba isai ni khanbiragliba tabiningba hapigadra. Oh, tabiningba yang Pakistan dagi umidna chandrajini boisya. Adai khangen tali dagi jinet dikesuri dhaman tadi gopena makata dagi. Tagachari kaidawbiramina hojisibo madam sibo. Kisah sana mien itu kan cintaram penuh. Tagachari isai se madam gi konsul dagi mate ematahan bayabage khudong chaba ga dilai gadro. Ang mati tang saja gini. Kundo leirang nangdi khanglamdo thamoi da chak pamai sakse ai sundin ke yadani Yam phajakre kari wakhal daga di khanbire ino isai sibo. Miem sumai che yang phajabdu taning gana tawun. Tagachari adudi adomna khanbiragliba isai khudol tamjarage. Maman naidraba thamoi film sidagi Arvind amadi Pusparni ge punbu khonjelda sakliba isai. Binoranjan loinangi mayekta Tony ahibam mathawai hapiriba isai ni Kundo leirang. Kudol tamjarake adongi damak thaminase. Thank you, ma'am. Welcome.
ऐसे मपू मानसिन बिबनी लिपुनसे सिंथा हल्लोय मीडलू पीरां काय हंजरोय ताइवं खोंग चसे पुंसी चुपंगी मथंगी कॉलर अमा लौखटजगे हेलो हेलो इसेंट ताजे खनजगे तोबा ताजरे इसागी मिंग लेफम हाइबियो आई ओगाय कराजगी मैं वन तमातुंदी तराम नोक्सरी मेदामबु थोरमसिदा कॉल तौबिरकपा इसागी पमजबा करम बेसे खनबिगनी अरामबम जमुना न सकपा वलम सागी साबन सादा नंग आइना खनकी मेंगलब सादकी खाबनी हाइना सायुबुदो ताजेगे तोबा करी वखरदगादी खनबिरेइनो मेदामगी सैसिबो इसे आगांग तागीबनेबा इसे ताबदगी मैं इसेमा जमुना की हाइतारे निसागा ताबदा चानुपीगी कनो मखनाउना है डॉक्टर चलुबा अदगी साब ओरांग साउनबदुदा इसे जुम ताथोकेना इसेजिगा ngasiगी weather siga yam chana na khanbirak paise kudol jarke ai khanbadi kuirabneba adum try di tawbasi se taningdana अदगी सुआं थांदबदा बुनुंगी वारंदा जोने हाइग्रमने थाबिरोना ताजाजारी थारकेन हाइबा अदो ngasiदी मैडम गी लाइबक फबा नुमित हाइबदु तारे मतम सांगना कुइना मैडम ना ngaijरकपदो ngasiदी यामना चाउना हाइदी फंगे हाइबा तारे मैडम गी सैसे खुइना थाबगी खुदोंग चाबसु लेरि अदो इसैसे फंगिङाइ सिदा मैडम ताबिनिंगबा हापिगद्रो मैडम गी सैसिबु ताहानिंगबा मी वा आइजी चानुपी गाइतिरानी अमागा तामिनगे मथंदने अखोइनी खतंग लैये आइदी चानुपी अमा खतनेबा अतोपदि ताहाला रोइद्रो मैडम तागचरी मैडम की खोंजल दगी मते अमा सकपा याबगी खुदोंग चाबा लैगद्रो इसाइजी सोई हाइतरे कोजी आदिबा अदो इसे बगांग दंगांगे दु इसाइदी याम हाइती तागचरी अदुदि मैडम की सैसे कुदुल तंबा यारगनिको हो कुदुल तमजरके मैडम की सै ओ डायमंड टाइब पुना मकमयांग लोय तामिनजरागे थागचरी मैडम की सै सोइदना कुदुल तमजरके आरामबम जमुना की खोंजल दा सकलिबे सै ओलांग थागी सारबनु सादा अदोम की दमक कुदुल तमजरके तामिनसे Lang
Mathangi caller amuk lokhujage. Hello. Hello. Taram noksari isagi ming laifam khangjage. Now, Abugai Malakai Digi, Genius and Dali, Madam. Taram noksari. Karam bisay kandi gani ngasigi hello tabining ba live morning program gi thorum masida. Waxing Uligi Abinja Utragana Sakpa, Shilmutaji Gata. Waxing gi lengi Arbin Gazitragana Sakpa say Yam Pazabi say Nikan Biragliba. Ado kay daw binamin hujik sibo sar sibo. As Madam gi Dynamic Point Mayam Ta Legerabine. Tagachari Kuna Sandok Suba Thorum Tawayaw na tabi tagpada harawje. Isay tabi ning ba happy ka draw? Oh, kita hajake. Ogai Tingalaka Digi Anga Magan Pajare Bidelamaga. Ogai Malakai Digi Kamban Prinji Neniga Kabaga Pravinga. I shall come Manga Kavitaga. Ishal Namaga. Tagachari mayam puna taminasi. Isay siya sargi konzel dagi mati emangang bayabagi kudong jawaga di legadro. Madam, Nanginga Namni, I know I do that of any nothing I try to go. Yam nungay ko meda sargi wahay watase. Kudol tam jarake sir. Sarna kabiragli baysay. Waxing Gilen film sidagi Arvin Amadi Chitragi Panbo Konjelda Sagli Baysay Eke entertain subagi mayekta Tony Ahibamna Saying Libaysay ni Angaw Balisina Kudol Tamjarake sir Taminase Vijang khanba loi biching sangna tum paglebli angau belai chilna vijang khanba loi biching sangna tum paglebli ai khoi anigi itobuye ai khoi anigi itobuye asang bahanaw na charay thon ba tam na sandok pa lamhang na family ai khoi anigi wari butari ai khoi anigi wari butari Koraugi mangalna nong thangum yeibada nungsibi mai thongna kayada fajariba Koraugi mangalna nong thangum yeibada nungsibi mai thongna kayada fajariba loisin khidra pamujai numul hanba mikup se loisin khidra pamujai numul hanba mikup se ai khoi anigi wari butari ai khoi anigi wari butari
ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯖꯒꯦ 7630944377 ꯑꯃꯨꯛꯀ ꯍꯟꯅ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯈꯪꯖꯒꯦ ꯏꯅꯥꯃꯨꯗ꯭ꯔ ꯃꯈꯥ ꯂꯩꯀꯥꯏꯗꯤ ꯐꯖꯕ ꯃꯦꯗꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯐꯣꯔꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯄꯥꯝꯖꯕ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯒꯅꯤ ꯃꯦꯝ ꯏꯁꯩ ꯍꯪꯒꯥꯝ ꯄꯣꯛꯈꯥꯏꯕꯤꯒꯤ ꯅꯥꯕꯣꯏꯒ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒ ꯁꯛꯄ ꯁꯣꯔꯤ ꯃꯟꯗꯥꯀꯤꯅꯤꯒ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒ ꯍꯥꯏꯒꯦ ꯇꯧ ꯏꯁꯩ ꯇꯥꯖꯒꯦ ꯂꯥꯛꯂꯣꯅꯤ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯇꯧꯕ ꯏꯁꯩꯗꯣ ꯃꯥꯜꯂꯤ ꯃꯦꯗꯥꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯑꯗꯣ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯒꯗ꯭ꯔꯣ ꯃꯦꯗꯥꯝꯒꯤ ꯇꯥꯕꯤꯅꯤꯡꯕꯁꯦ ꯊꯣꯏꯗꯣꯛꯅ ꯄꯟꯖꯔꯔꯣꯏ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯕ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯒꯦ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯍꯧꯖꯤꯛꯁꯤꯕꯣ ꯃꯦꯗꯥꯝꯁꯤꯕꯣ ꯐꯤ ꯁꯥꯔꯝꯕꯅꯤ ꯐꯤ ꯁꯥꯗꯅ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯝꯕꯅꯤ ꯀꯩ ꯐꯤ ꯁꯥꯕꯤꯔꯤꯅꯣ ꯃꯦꯗꯥꯝ ꯖꯤꯔꯣ ꯃꯨꯀꯥ ꯑꯣꯏꯅ ꯁꯥꯏ ꯐꯅꯦꯛ ꯑꯣꯏꯅ ꯑꯣꯍꯣ ꯑꯗꯣ ꯏꯁꯩꯁꯦ ꯃꯦꯗꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯃꯇꯦꯛ ꯑꯃ ꯇꯥꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯗꯤ ꯂꯩꯒꯗ꯭ꯔꯣ ꯌꯥꯝ ꯍꯥꯞꯄꯤꯒꯅꯤ ꯏꯁꯩꯗꯤ ꯀꯌꯥ ꯐꯥꯕ ꯑꯣꯏꯗꯦ ꯑꯗꯨꯗꯤ ꯑꯗꯣꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕ ꯌꯥꯔꯒꯅꯤꯀꯣ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯛꯈꯥꯏꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗꯒꯤ ꯇꯈꯦꯜꯂꯝꯕ ꯃꯟꯗꯥꯀꯤꯅꯤ ꯑꯃꯗꯤ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯍꯦꯔꯣꯖꯤꯠ ꯅꯥꯎꯔꯦꯝꯕꯝꯒꯤ ꯃꯌꯦꯛꯇ ꯁꯨꯖꯤꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯁꯩꯅꯤ ꯂꯥꯛꯂꯣꯅꯤ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯦꯗꯥꯝꯒꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ
ꯉꯥꯏꯈꯣꯕ ꯑꯃꯨꯛꯇꯗꯤ ꯏꯅꯥꯛꯇ ꯊꯋꯥꯏ ꯑꯣꯏꯕ ꯊꯋꯥꯏ ꯑꯣꯏꯕ ꯂꯥꯛꯂꯣꯅꯦ ꯑꯩꯒꯤ 이낙시다 허농도 땀나게 타모이게 야와세 락로네 아이기 이낙시다 ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯦꯗꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯈꯪꯖꯒꯦ ꯃꯦꯗꯥꯝ ꯈꯟꯅꯨꯄꯤꯗꯒꯤ ꯊꯣꯏꯕꯤꯁꯤꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯣꯏꯕꯤꯁꯤꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯐꯣꯟꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯄꯥꯝꯖꯕ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯒꯅꯤ ꯃꯦꯗꯥꯝ ꯃꯤꯅꯔꯚꯥꯅ ꯁꯛꯄ ꯅꯨꯡꯁꯤ ꯈꯣꯡꯒꯨꯜꯗꯣ ꯇꯥꯖꯔꯤꯕ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯒꯗ꯭ꯔꯣ ꯃꯦꯗꯥꯝ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒ ꯑꯗꯨꯝ ꯇꯥꯃꯤꯟꯅꯖꯔꯒꯦ ꯀꯔꯤ ꯋꯥꯈꯜꯗ ꯀꯩꯗꯤ ꯈꯟꯕꯤꯔꯛꯏꯅꯣ ꯏꯁꯩꯁꯤꯕꯣ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅꯔꯚꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯏꯁꯩꯁꯨ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯏꯁꯩꯁꯦ ꯑꯗꯣꯝꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯃꯇꯦꯛ ꯑꯃ ꯇꯥꯍꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯗꯤ ꯂꯩꯒꯗ꯭ꯔꯣ ꯍꯣꯏ ꯃꯦꯗꯥꯝ ꯃꯌꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯍꯧꯕꯤꯔꯣ ꯇꯥꯃꯤꯟꯅꯁꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯅ ꯏꯊꯧꯗ ꯑꯣꯏꯔꯝꯕ ꯑꯩꯁꯦ ꯇꯝꯅꯩꯅꯦ ꯀꯥꯎꯊꯣꯛꯇꯅꯕ ꯊꯃꯣꯏꯁꯤꯗꯒꯤ ꯃꯦꯗꯥꯝ ꯊꯤꯟꯖꯔꯒꯦꯗ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕ ꯌꯥꯔꯅꯤꯀꯣ ꯑꯧ ꯃꯦꯗꯥꯝ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯃꯤꯅꯔꯚꯥꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩꯅꯤ ꯅꯤꯁꯤꯂꯥ ꯁꯅꯁꯝꯒꯤ ꯃꯌꯦꯛꯇ ꯀꯤꯝ ꯏꯔꯣꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯇꯥꯃꯤꯟꯅꯁꯤ ꯈꯣꯡꯊꯥꯡ ꯀꯥꯏꯔꯕꯤ ꯄꯨꯟꯁꯤꯅꯤ ꯇꯥꯏꯕꯪꯒꯤ ꯆꯠꯄꯨ ꯀꯤꯕꯅ ꯅꯪꯒꯤꯅꯤ ꯈꯟꯅ ꯂꯦꯞꯆꯈꯤꯕ ꯅꯨꯡꯁꯤ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯂꯒꯦ ꯉꯁꯤꯗꯤ ꯑꯃꯨꯕ ꯁꯛꯂꯣꯟ ꯑꯃꯗ ꯏꯟꯊꯣꯛꯄꯤꯔꯣꯏꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯅꯤꯡꯁꯤꯡꯕꯅ ꯏꯊꯧꯗꯥꯡ ꯑꯣꯏꯔꯝꯕ ꯑꯩꯁꯦ ꯇꯝꯅꯒꯦ ꯅꯤꯡꯂꯦ ꯀꯥꯎꯊꯣꯛꯄ ꯅꯪꯕꯨ ꯊꯃꯣꯏꯁꯤꯗꯒꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯅ ꯏꯊꯧꯗꯥꯡ ꯑꯣꯏꯔꯝꯕ ꯑꯩꯁꯦ ꯇꯝꯅꯒꯦ ꯅꯤꯡꯂꯦ ꯀꯥꯎꯊꯣꯛꯄ ꯅꯪꯕꯨ ꯊꯃꯣꯏꯁꯤꯗꯒꯤ ꯅꯨꯡꯁꯤ ꯂꯤꯄꯨꯟ
thuglaꯛꯄ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯗꯨꯅ ꯃꯥꯡꯍꯟꯕꯤꯔꯦ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯆꯤꯟꯕꯥꯜꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯗꯨꯅ ꯃꯥꯡꯍꯟꯕꯤꯔꯦ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯄꯨꯟꯁꯤꯟꯈ꯭ꯔꯕꯁꯨ ꯊꯃꯣꯏꯁꯨ ꯅꯨꯡꯁꯤꯂꯪꯂꯥꯅ ꯂꯦꯞꯆꯕ ꯉꯝꯖꯗ꯭ꯔꯦ ꯅꯤꯡꯇꯝꯅ ꯅꯨꯡꯁꯤ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯆꯠꯈ꯭ꯔꯗꯨ ꯂꯥꯞꯅ 이나뜨기 아우라게 낭보 낭시바 두레비게 갈라가는 낭시바 Silipun luna Tamoy masu Himbayadade 인토피로이기 능시발부 내 fam들기 락나 ꯅꯤꯡꯁꯤꯡꯕꯅ ꯏꯊꯧꯗꯥꯡ ꯑꯣꯏꯔꯝꯕ ꯑꯩꯁꯦ ꯇꯝꯂꯒꯦ ꯅꯤꯡꯂꯦ ꯀꯥꯎꯊꯣꯛꯄ ꯅꯪꯕꯨ ꯊꯃꯣꯏꯁꯤꯗꯒꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯅ ꯏꯊꯧꯗꯥꯡ ꯑꯣꯏꯔꯝꯕ ꯑꯩꯁꯦ ꯇꯝꯂꯒꯦ ꯅꯤꯡꯂꯦ ꯀꯥꯎꯊꯣꯛꯄ ꯅꯪꯕуꯊꯃꯣꯏꯁꯤꯗꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯈꯪꯖꯒꯦ ꯃꯦꯗꯥꯝ ꯑꯩ ꯈꯣꯡꯄꯥꯛꯁꯤꯗ ꯂꯩꯀꯥꯏꯗꯒꯤ ꯖꯦꯅꯤ ꯇꯥꯎꯔꯦꯝꯅꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯄꯥꯝꯖꯕ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯒꯅꯤ ꯃꯦꯗꯥꯝ ꯑꯩ ꯃꯥꯏꯕꯝ ꯔꯣꯁꯤꯕꯤꯅꯥꯅ ꯁꯛꯄ ꯑꯩꯒꯤ ꯇꯒꯥ ꯃꯆꯤꯟ ꯄꯥꯟꯕ ꯏꯁꯩꯗꯣ ꯑꯝꯇ ꯇꯥꯖꯒꯦ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯀꯔꯤ ꯋꯥꯈꯜꯗꯒꯗꯤ ꯈꯟꯕꯤꯔꯛꯏꯅꯣ ꯏꯁꯩꯁꯤꯕꯣ ꯁꯨꯝ ꯑꯉꯥꯡꯅ ꯏꯆꯥꯅꯨꯄꯤꯅ ꯇꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯨꯗ ꯁꯤꯁꯤꯗꯤ ꯑꯝꯇꯪ ꯇꯥꯖꯒꯦꯅ ꯏꯁꯩ ꯇꯥꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯒꯗ꯭ꯔꯥ ꯑꯩ ꯏꯆꯥꯅꯨꯄꯤ ꯕꯦꯕꯦꯒꯤ ꯇꯥꯎꯔꯦꯝ ꯑꯗꯨꯒ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯖꯔꯒꯦꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯁꯩꯁꯦ ꯃꯦꯗꯥꯝꯗꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯊꯣꯛꯁꯤꯗꯅ ꯍꯩꯖꯩꯁꯤꯅ ꯃꯇꯦꯡ ꯈꯛꯇꯔꯛ ꯃꯇꯦꯛ ꯑꯃ ꯁꯛꯄꯤꯔꯛꯑꯣ ꯊꯧꯔꯝꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔꯁꯨ ꯑꯣꯏꯔꯦ ꯃꯦꯗꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯃꯤꯟꯅꯁꯤ ꯍꯧꯕꯤꯔꯛꯑꯣ
ꯂꯣꯏꯁꯤꯟꯖꯔꯤꯉꯩꯗ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯗꯤ ꯗꯣꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯀꯗꯣ ꯇꯝꯖꯔꯛꯀꯦ ꯃꯥꯏꯕꯝ ꯔꯣꯁꯤꯕꯤꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯑꯩꯒꯤ ꯇꯉꯥꯡꯂ ꯆꯤꯡꯕꯥꯜ ꯀꯗꯣ ꯋꯦꯜꯀꯝ ꯇꯥꯃꯤꯟꯅꯁꯤ When's the last Nupi khande amay tayay.
ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯇꯥꯕꯤꯔꯤꯕꯁꯤ 91.2 ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯈꯣꯡꯖꯣꯝꯗꯒꯤ ꯁꯟꯗꯣꯛꯆꯕ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡꯅꯤ꯫ ꯏꯁꯩ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯍꯣꯔꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯕꯤꯔꯤꯕ ꯈꯨꯠꯁꯦꯝꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕꯗꯒꯤ ꯂꯦꯞꯇꯅ ꯁꯟꯗꯣꯛꯆꯔꯛꯂꯤꯕ ꯊꯧꯔꯝ ꯄꯔꯦꯡ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥꯒ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 91.2 ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯣꯅꯤꯀꯥ ꯊꯣꯛꯆꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫